Morning, everyone. Ha, halakinico. Guys, hanzarani maya. Serve me. Nungai kung ang makasta ko. Exercise to. Sajal to bus. Nungai. Nungagi hetar. Mana? Walking khalo. Adu. Running to ukopusi am nungai. Mayamsu. Sajal to bole piganu. Maruoina. Kogi. Hapchang. Noiba. Sinausing. Keno tawbiyo. Kogi. Sajal kaktang nataba. Saba thakutasu yarigay. Isaze sujak control tawbiyo. Sakse yam sabiganu. Marka. Kayumba around korang power gasu. Kogi. Machi oiba yaba. Kayumba mo ina sabi ba tari. Sakse yam saige akoida. Noibasisu handang nabagi. Masak oide. Akoina saba thakasu yarigay control tawbiba. Control. Thank you Thagachari. Danau luang lakbiba. Ini lata adumu Thagachari. Kuswai jadi brick farm waktu ngaire. Masih khangde kai haden. Sekon waktu ngasala kuzi phabai kudam riba. Tragal kaya. Mayam ni tudong khangdi yaw waktu ni. Adugo. Or government ge yaba yawaga. License pairaga. Or birong gani. Adum ko ni sum wajabati. Sikutagi wana taba. Hirong kudi mo tayo tara ko environment da laibasa. Hadi motsalakwa senghalakdaba ko environment da year da senghalakdaba sumba singse sum pakhatsabagi haichabani kesu yam khang haidra haichabana sade. Julie Burton 313 hello, hi, good morning and welcome. Piari, good morning. Thagachari adumbu. Piari huje haksang khara nungai birabura kamain tawrage. Bobby, hello, good morning, hi. Thagachari Bobby, lakbiba, welcome. Ainu pinami khuding ayukta adum tarit khaisdagi laga adum thaja famina se haba paujan se pijabagi thagachari lakbiba. BF sarbo ai tawjadri maramdi keke sasalaga running tawbuse puktasu nahabaduna maram oraga ai halaga oina taw running tawdring mamangsade madumari tawjadre. Danau, thank you. Good morning. Hi, Brianna.
ꯍꯣꯁ ꯅꯨꯡꯉꯥꯏꯇꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ ꯍꯥꯏꯅ ꯌꯥꯔꯤ ꯅꯥꯕ ꯊꯨꯅ ꯐꯕꯤꯌꯨꯀꯣ ꯅꯥꯕ ꯌꯥꯗꯦ ꯅꯥꯕ ꯊꯨꯅ ꯐꯕꯤꯌꯨ ꯕꯣꯕꯤꯅ ꯀꯥꯏꯗꯅꯣ ꯂꯝꯁꯤꯕꯨ ꯍꯥꯏ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗ ꯌꯦꯠꯂꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣꯔꯣꯝꯗꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯔꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯗꯤ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯩꯕ ꯑꯗꯨꯗꯒꯤ ꯌꯦꯠꯂꯣꯝꯗ ꯂꯝꯕꯤ ꯑꯃ ꯆꯪꯈꯤꯕ ꯀꯣꯏꯂꯥ ꯊꯥꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯂꯝꯕꯤꯁꯦ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯌꯦ ꯁꯨꯝ ꯇ꯭ꯔꯤꯡ ꯆꯨꯝꯃꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯟꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏ ꯑꯗꯨ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯁꯤꯗꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯤ ꯑꯩꯁꯨ ꯂꯦꯞꯇꯅ ꯁꯥꯖꯦꯜ ꯇꯧꯖꯕ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯁꯥꯖꯦꯜ ꯇꯧꯖꯩ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯅꯥꯕ ꯌꯥꯗꯦ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯈꯔꯒꯤ ꯂꯥꯏꯚ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯣꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯌꯥꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯕꯣꯕꯤꯕꯨ ꯀꯩꯅꯣꯅ ꯄꯤꯌꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯍꯣꯁ ꯑꯣ ꯍꯥꯏ ꯄꯤꯌꯥꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯗꯅꯥꯎꯅ ꯍꯪꯕꯤꯔꯛꯑꯦ ꯄꯤꯌꯥꯔꯤꯅ ꯍꯣꯁꯀꯤ ꯕꯣꯔꯗꯒꯤ ꯐꯖꯔꯒꯦ ꯍꯣꯏ ꯐꯕꯤꯔꯣ ꯅꯥꯕ ꯌꯥꯗꯦ ꯄꯤꯌꯥꯔꯤ ꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯕꯤꯔꯣ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯖꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯥꯕ ꯊꯨꯅ ꯐꯕꯤꯔꯣ ꯍꯛꯆꯥꯡ ꯍꯥꯟꯅꯒꯨꯝꯅ ꯅꯥꯗ ꯌꯦꯛꯇꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯤꯌꯨ ꯗꯅꯥꯎ ꯍꯥꯟꯅ ꯑꯣ ꯇꯤ ꯇꯧꯈꯤꯕꯗꯨꯒꯤ ꯃꯐꯝꯗ ꯅꯥꯕ ꯍꯦꯟꯖꯜꯂꯛꯄꯒꯤ ꯂꯩꯕꯅꯤ ꯍꯥꯏ ꯑꯗꯨ ꯃꯌꯥꯝ ꯋꯤꯁ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯌꯥꯔꯤꯒꯤ ꯍꯥꯏꯇꯥꯔꯦ ꯄꯤꯌꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯕꯣꯔ ꯑꯝꯇꯪ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯋꯤꯁ ꯑꯝꯇꯪ ꯇꯧꯕꯤꯁꯦ ꯃꯥꯁꯦ ꯅꯥꯕ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯄꯤꯌꯥꯔꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯋꯤꯁ ꯑꯃ ꯕ꯭ꯂꯦꯁꯤꯡ ꯑꯃ ꯇꯧꯕꯤꯁꯦ ꯃꯥ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯗꯅ ꯃꯌꯥꯝ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯄꯤꯌꯥꯔꯤꯕꯨ ꯅꯥꯕꯁꯨ ꯊꯨꯅ ꯐꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯗꯅꯥꯎ ꯂꯨꯋꯥꯡ ꯄꯤꯌꯥꯔꯤ ꯇꯨꯝꯃꯤꯗ ꯍꯥꯏꯔꯤ ꯄꯤꯌꯥꯔꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯣꯅ ꯍꯪꯕꯁꯤꯗ ꯄꯤꯌꯥꯔꯤꯅ ꯍꯣꯁ ꯍꯣꯏ ꯐꯖꯔꯒꯦ ꯍꯥꯏ ꯅꯥꯕ ꯌꯥꯗꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯣꯏꯕꯤ ꯂꯥꯛꯇ꯭ꯔꯤꯕ ꯍꯣꯁ ꯍꯥꯏ ꯊꯣꯏꯕꯤ ꯂꯥꯛꯇ꯭ꯔꯤ ꯊꯣꯏꯕꯤꯒꯤꯗꯤꯀꯣ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯃꯥꯅ ꯇꯧꯗꯣꯏꯁꯤ ꯈꯪꯉꯦ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯆꯠꯂꯒꯦ ꯑꯁꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯑꯗꯣꯏꯅꯤ ꯃꯥꯏꯗꯤ ꯊꯣꯏꯕꯤ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯗꯅꯥꯎꯅꯁꯨ ꯄꯤꯌꯥꯔꯤ ꯊꯨꯅ ꯐꯔꯣ ꯄꯤꯌꯥꯔꯤ ꯗꯅꯥꯎꯁꯨ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯤꯌꯥꯔꯤꯕꯨ ꯊꯨꯅ ꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ ꯕꯣꯕꯤꯅꯁꯨ ꯇꯥꯛꯄꯤꯔꯛꯏ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯄꯤꯌꯥꯔꯤ ꯐꯕꯤꯔꯣ ꯐꯕꯤꯔꯣ ꯅꯥꯕ ꯊꯨꯅ ꯐꯕꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯊꯨꯅ ꯐꯕꯤꯔꯣ ꯅꯥꯕ ꯌꯥꯗꯦ ꯑꯥꯎ ꯗꯅꯥꯎꯁꯤ ꯃꯤꯀꯞ ꯑꯝꯇ ꯇꯨꯝꯈꯤꯒꯦ ꯗꯅꯥꯎꯅ ꯄꯤꯌꯥꯔꯤ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯄꯤꯌꯥꯔꯤ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣ ꯗꯅꯥꯎꯅ ꯈꯪꯕ꯭ꯔꯣ ꯍꯪꯉꯤ ꯗꯅꯥꯎ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝꯗꯤ ꯇꯥꯏꯝ
12ꯇ ꯍꯧꯒꯠꯂꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯝꯃꯗꯤ ꯍꯥꯏꯗꯧꯕ ꯃꯥꯜꯂꯤꯀꯣ ꯍꯧꯒꯠꯂꯛꯑꯅꯤ 12ꯗ ꯃꯥꯅꯦ ꯊꯦꯡꯉꯅꯤ ꯗꯅꯥꯎꯗ ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯄꯤꯌꯥꯔꯤꯅ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯍꯥꯏ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯕꯣꯕꯤꯅ ꯍꯣꯁꯄꯨ ꯍꯩꯔꯣꯛꯇꯒꯤꯔꯣ ꯅꯠꯆꯗꯦ ꯑꯩ ꯃꯣꯟꯖꯤꯡꯗꯒꯤꯅꯦ ꯍꯩꯔꯣꯛꯀꯗꯤ ꯌꯥꯝ ꯅꯛꯅꯔꯕ ꯑꯣꯏꯕ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯂꯤꯕ ꯊꯃꯣꯏ ꯂꯨꯝꯐꯨꯗꯤ ꯌꯥꯝꯃꯤ ꯍꯥꯏ ꯄꯤꯌꯥꯔꯤꯅ ꯀꯅꯥꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯀꯅꯥꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯂꯤꯕ ꯊꯃꯣꯏ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯂꯤꯕ ꯊꯃꯣꯏ ꯏꯁꯩꯁꯦ ꯍꯦꯛꯇ ꯃꯇꯦꯛ ꯑꯃꯇ ꯍꯦꯛꯇ ꯁꯛꯅꯤꯡꯉꯛꯄ ꯃꯌꯥꯝꯅ ꯆꯩꯔꯛꯇ꯭ꯔꯤꯉꯩꯗ ꯇꯣꯛꯍꯧꯔꯒꯦ ꯑꯣ ꯑꯩ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯑꯃ ꯐꯪꯖꯩ ꯍꯥꯏꯅ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯄꯤꯌꯥꯔꯤꯅꯁꯨ ꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯣ ꯄꯤꯌꯥꯔꯤꯅ ꯍꯣꯁ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯃꯈꯥ ꯇꯥꯅ ꯁꯛꯂꯛꯑꯣ ꯍꯥꯏ ꯁꯛꯂꯛꯀꯦ ꯁꯨꯝ ꯁꯥꯖꯦꯜꯗꯨ ꯇꯧ ꯇꯧ ꯁꯛꯂꯛꯀꯦ ꯁꯨꯝ ꯁꯛꯂꯛꯀꯦ ꯁꯨꯝ ꯁꯥꯖꯦꯜꯁꯨ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯒꯦꯕ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯁꯛꯂꯛꯀꯦ ꯁꯛꯂꯛꯀꯦ ꯀꯩ ꯌꯥꯝ ꯍꯩꯕꯒꯤ ꯃꯑꯣꯡꯗ ꯍꯩꯕꯨꯗꯤ ꯍꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯑꯗꯨꯒꯤ 1 2 3 4 5 8 9 2 3 4 5 6 7 8 9 ꯄꯤꯌꯥꯔꯤ ꯍꯣꯁ ꯃꯁꯛꯁꯨ ꯐꯖꯩ ꯄꯤꯌꯥꯔꯤꯅ ꯗꯅꯥꯎ ꯑꯣ ꯑꯗꯨ ꯅꯪ ꯀꯅꯥꯅꯣꯅ ꯍꯪꯕꯤꯔꯛꯑꯦ ꯗꯅꯥꯎ ꯗꯅꯥꯎ ꯑꯗꯨꯝ ꯀꯩꯅꯣꯁꯤꯗ ꯂꯥꯏꯞꯁꯤꯗ ꯂꯩꯕꯤꯔꯒꯗꯤ ꯄꯤꯌꯥꯔꯤꯅ ꯗꯅꯥꯎꯁꯤ ꯀꯅꯥꯅꯣꯅ ꯍꯪꯕꯤꯔꯛꯑꯦ ꯑꯗꯨ ꯍꯥꯏꯕꯤꯕ ꯌꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯕꯣꯕꯤꯅ ꯐꯖꯩ ꯐꯖꯩ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯈꯟꯖꯩ ꯐꯖꯕ ꯁꯛ ꯐꯖꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯗꯅꯥꯎ ꯈꯨꯝꯕꯤꯔꯛꯑꯦ ꯄꯤꯌꯥꯔꯤ ꯑꯩꯔꯣ ꯃꯅꯥꯎ ꯀꯧꯏ ꯍꯥꯏ ꯐꯤꯒꯔꯁꯨ ꯐꯖꯩ ꯄꯤꯌꯥꯔꯤ ꯅꯪ ꯃꯤ ꯃꯃꯥꯡꯁꯤꯗ ꯄꯪꯊꯥ ꯊꯥꯒꯠꯂꯛꯑꯅꯨꯀꯣ ꯃꯤ ꯑꯇꯩꯒꯩꯅꯗꯤ ꯑꯁ ꯑꯅ ꯍꯥꯏꯔꯅꯤ ꯕꯣꯕꯤꯁꯦ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯣ ꯑꯣ ꯆꯨꯝꯃꯤ 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 ꯄꯤꯒꯦ ꯑꯩ ꯚꯥꯞꯄꯨ ꯎꯁꯜꯂꯨꯗ꯭ꯔꯦ ꯄꯤꯒꯦ ꯑꯩꯈꯣꯏꯒꯤ
ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅꯦꯅ ꯑꯩꯅ ꯂꯧꯖꯩ꯫ ꯕꯣꯕꯤꯒꯤ ꯈꯣꯟꯁꯨ ꯐꯖꯩ꯫ ꯊꯥꯒꯠꯆꯔꯤ, ꯁꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯈꯟꯖꯩ꯫ ꯃꯌꯥꯝ ꯐꯣꯟꯕꯨꯗꯤ ꯃꯌꯦꯛ ꯈꯔ ꯁꯦꯡꯗ꯭ꯔꯦ, ꯑꯩ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯌꯥꯝꯒ ꯁꯨꯝ ꯁꯛ ꯎꯅꯕꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯖꯔꯤ꯫ ꯐꯣꯟ ꯑꯃ ꯃꯌꯦꯛ ꯈꯔ ꯁꯦꯡꯅ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯖꯒꯦꯅ ꯈꯟꯖꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯉꯝꯖꯗ꯭ꯔꯤ, ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ꯫ ꯍꯣꯁ ꯑꯁꯦꯡꯕ, ꯍꯣꯁꯇ ꯑꯊꯤꯕ ꯑꯝꯇ ꯌꯥꯎꯗꯅ ꯐꯖꯩ꯫ ꯊꯥꯒꯠꯆꯔꯤ ꯄꯤꯌꯥꯔꯤ, ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯇꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯑꯩꯅꯁꯨ ꯍꯥꯏꯖ ꯇꯥꯔꯦ, ꯃꯌꯥꯝꯁꯦ ꯑꯩꯅ ꯎꯕ ꯍꯥꯏꯕꯗꯤ ꯊꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯖꯗ꯭ꯔꯒꯁꯨꯀꯣ, ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯇꯥꯔꯦ, ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ, ꯇꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ꯫ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄꯤꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕ, ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯊꯃꯣꯏꯗ ꯍꯥꯏꯇꯥꯔꯦ, ꯊꯃꯣꯏꯗ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯩ ꯇꯁꯦꯡꯅ꯫ ꯑꯁꯦꯡꯕ ꯍꯣꯁꯇ ꯑꯊꯤꯕ ꯑꯝꯇ ꯌꯥꯎꯗꯕꯅ ꯐꯖꯩ꯫ ꯐꯖꯩ ꯀꯩ ꯃꯔꯨꯞ ꯕꯣꯕꯤꯅꯀꯣ꯫ ꯑꯗꯒꯤ ꯀꯦꯁꯣ ꯂꯣꯡꯖꯝ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯂꯥꯛꯄꯤꯕ ꯀꯦꯁꯣꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯨꯝ ꯑꯩꯗꯤ ꯄꯨꯡ 8 ꯃꯈꯥꯏꯗꯒꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯂꯥꯏꯚ ꯊꯥꯖꯕꯒꯤ ꯃꯔꯝꯁꯦ ꯑꯃ ꯍꯥꯏꯖꯒꯦ꯫ ꯑꯅꯧꯕ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯂꯥꯛꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ, ꯑꯌꯨꯛꯇ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯨꯡ 8 ꯃꯈꯥꯏꯁꯤꯗꯒꯤ ꯑꯩ ꯂꯥꯏꯚ ꯊꯥꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤ, ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯌꯨꯛꯇ ꯁꯥꯟꯅꯕ, ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯖꯕꯅꯦ꯫ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯔꯨꯑꯣꯏꯅ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯂꯥꯏꯐ ꯍꯥꯏꯕ ꯇꯥꯔꯦ꯫ ꯄꯤꯌꯥꯔꯤꯅ ꯃꯔꯨꯞ ꯀꯦꯁꯣꯕꯨ ꯃꯣꯔꯅꯤꯡ ꯑꯅ ꯍꯥꯏꯕꯤ꯫ ꯗꯅꯥꯎ ꯀꯣꯟ ꯍꯥꯏ꯫ ꯄꯤꯌꯥꯔꯤ ꯐꯖꯩ꯫ ꯕꯣꯕꯤ ꯍꯥꯏ ꯄꯤꯌꯥꯔꯤꯅ꯫ ꯄꯤꯌꯥꯔꯤ ꯍꯣꯁ, ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯑꯣ, ꯁꯦꯂꯤ ꯇꯧꯆꯣꯝ, ꯁꯦꯂꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯎꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃꯨꯛ ꯁꯨꯕꯁꯦ ꯍꯥꯏꯇꯥꯔꯦ, ꯃꯌꯥꯝ ꯁꯨꯅ ꯂꯥꯛꯄꯤꯕꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯩ, ꯁꯦꯠꯆꯔꯤ꯫ ꯑꯗꯣꯝ ꯂꯥꯛꯄꯤꯕ ꯑꯗꯣꯝꯕꯨꯁꯨ ꯇꯔꯥ ꯑꯣꯛꯆꯔꯤ꯫ ꯒꯨꯗ ꯗꯦ, ꯍꯣꯏ ꯃꯌꯥꯝ ꯄꯤꯌꯥꯔꯤꯅꯁꯨ ꯗꯅꯥꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ꯫ ꯁꯦꯂꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯄꯤꯌꯥꯔꯤꯅ ꯍꯥꯏꯕꯤ, ꯊꯥꯒꯠꯆꯔꯤ꯫ ꯁꯦꯂꯤ ꯋꯦꯜꯀꯝ, ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯄꯤꯌꯥꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯥꯁꯦ OT ꯇꯧꯈꯤꯕꯒꯤ ꯑꯅꯥꯕꯗꯣ ꯍꯥꯏꯇꯥꯔꯦ, ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦꯅ ꯍꯥꯏ꯫ ꯑꯗꯣ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ, ꯃꯌꯥꯝ ꯁꯨꯝ ꯑꯅꯧꯕ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ, ꯄꯤꯌꯥꯔꯤꯁꯦ ꯊꯨꯅ ꯐꯅꯕꯒꯤ ꯄꯥꯎꯖꯦꯜꯇꯪ ꯃꯌꯥꯝꯗꯁꯨ ꯄꯤꯕꯤꯔꯝꯃꯣ꯫ ꯄꯤꯌꯥꯔꯤꯁꯦ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒ ꯂꯥꯛꯇꯦ ꯍꯣꯁ꯫ ꯑꯣ, ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ, ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ, ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕ ꯑꯣꯏꯕꯤꯔꯒꯗꯤ ꯑꯝꯇꯪ ꯀꯩꯅꯣ
ꯁꯦꯂꯤ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ, ꯑꯝꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯅ ꯑꯩꯒꯤꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕ ꯌꯥꯎꯔꯒꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ, ꯆꯦꯛ ꯇꯧꯕꯤꯌꯨ, ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯁꯦꯂꯤ ꯅꯣꯇꯤ ꯂꯥꯛꯇꯦ ꯑꯩꯈꯣꯏꯁꯨ, ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯤꯁꯇꯦꯝꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯑꯩꯁꯨ ꯃꯗꯨꯃꯗꯤ ꯑꯃꯨꯛꯇꯪꯁꯨ ꯆꯦꯛ ꯇꯧꯖꯒꯦ꯫ ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯖꯕꯗꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯕꯤꯗ ꯑꯁꯣꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯒꯦ꯫ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ꯭ꯔꯥ ꯑꯃꯨꯛ ꯍꯥꯏ꯫ ꯍꯣꯏ ꯄꯤ ꯑꯥꯔꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏ꯫ ꯃꯌꯥꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ, ꯍꯥꯏꯗꯤ ꯄꯤ ꯑꯥꯔꯤꯁꯦ ꯊꯨꯅꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯌꯥꯝꯒꯤ ꯋꯤꯁ ꯑꯝꯇꯪ ꯄꯤꯕꯤꯌꯨ, ꯕ꯭ꯂꯦꯁꯤꯡ ꯑꯝꯇꯪ꯫ ꯄꯤ ꯑꯥꯔꯤ ꯑꯗꯣꯝꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯔꯤꯀꯣꯚꯔꯤ ꯋꯥꯟꯁ ꯁꯟ ꯕꯣꯕꯤꯅꯁꯨ ꯄꯤ ꯑꯥꯔꯤꯕꯨ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯊꯧꯅꯤꯕ ꯊꯥꯒꯠꯆꯔꯤ꯫ ꯂꯟꯆꯦꯟꯕ ꯍꯤꯖꯝ ꯊꯥꯒꯠꯆꯔꯤ, ꯂꯟꯆꯦꯟꯕ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ, ꯑꯗꯣꯝꯕꯨ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯤꯖꯕ ꯄꯥꯎꯖꯦꯜ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣꯝꯅꯁꯨ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝꯕꯨ ꯉꯥꯛꯇꯪ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ꯫ ꯁꯦꯂꯤ ꯂꯩꯌꯦ ꯍꯥꯏ꯫ ꯊꯣꯏꯕꯤ ꯂꯥꯛꯑꯦ, ꯊꯣꯏꯕꯤ ꯃꯥꯏꯔꯦ ꯇꯨ ꯊꯣꯏꯕꯤꯒꯤꯗꯤ ꯑꯃꯨꯛꯀꯣ ꯆꯠꯂꯒꯦ ꯍꯥꯟꯅ ꯍꯥꯏꯔꯛꯑꯗꯧꯅꯤ ꯑꯃꯨꯛꯀꯣ ꯊꯣꯏꯕꯤꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯕꯣꯕꯤ ꯋꯥꯏꯇꯣꯟꯗꯒꯤꯅꯤ ꯍꯥꯏ, ꯄꯤ ꯑꯥꯔꯤꯁꯤ ꯋꯥꯏꯇꯣꯟꯗꯒꯤꯅꯦꯅ ꯇꯥꯛꯄꯤꯔꯛꯑꯦ꯫ ꯊꯣꯏꯕꯤ ꯂꯥꯛꯑꯦ꯫ ꯏꯆꯦꯝꯆꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯅ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯋꯦꯜꯀꯝ꯫ ꯁꯦꯂꯤꯅ ꯊꯣꯏꯕꯤ ꯋꯦꯜꯀꯝ ꯍꯥꯏꯔꯦ꯫ ꯇꯅꯥꯎ ꯍꯥꯏ꯫ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯖꯦꯜ ꯇꯧꯖꯒꯦ, ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯁꯦ꯫ 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. ꯎꯈꯥꯗ ꯁꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤ ꯃꯈꯥ ꯂꯩꯕꯁꯦ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯅꯨꯡꯁꯤꯠꯀ ꯌꯥꯝ ꯊꯨꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. ꯑꯩ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯁꯨ ꯄꯥꯖꯔꯛꯀꯦꯀꯣ. 1,
2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 7, 8, 9, 10. ꯗꯅꯥꯅ ꯍꯥꯎ ꯄꯤꯌꯥꯔꯤꯅ ꯍꯥꯏꯕꯤꯔꯛꯑꯦ. ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯕꯣꯅ ꯄꯤꯌꯥꯔꯤꯅ ꯍꯪꯕꯤ. ꯗꯅꯥꯎ ꯍꯥꯏꯅ ꯄꯤꯌꯥꯔꯤꯅ ꯍꯥꯏꯕꯤꯔꯛꯏ. ꯁꯦꯂꯤꯅꯁꯨ ꯄꯤ ꯋꯦꯜꯗꯟ ꯁꯨꯟ ꯑꯅ ꯍꯥꯏꯕꯤꯔꯛꯑꯦ. ꯄꯤꯌꯥꯔꯤ ꯃꯌꯥꯝꯅ ꯅꯥꯕ ꯐꯔꯣꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ, ꯑꯗꯨꯅ ꯅꯥꯕ ꯌꯥꯔꯔꯣꯏꯀꯣ. ꯅꯥꯕ ꯊꯨꯅ ꯐꯔꯣ. ꯗꯣꯛꯇꯔ ꯂꯥꯛꯑꯦ. ꯍꯣꯏ. ꯍꯣꯁꯅ ꯇꯧꯔꯤꯁꯤꯅ ꯁꯦꯂꯤꯅ ꯍꯩꯇ ꯁꯥꯖꯦꯜ ꯃꯆꯥ ꯑꯃꯈꯛꯇꯪ ꯇꯧꯖꯕꯅꯤꯗ. ꯁꯦꯂꯤꯟ ꯃꯈꯨꯠꯀꯁꯤ ꯂꯣꯏ ꯄꯥꯏꯊꯣꯛꯇ. ꯄꯤꯌꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ. I was there once, just came from. ꯑꯗꯒꯤ ꯁꯦꯂꯤꯅ ꯀꯃꯥꯏꯅ ꯇꯧꯅꯨꯅꯦ ꯍꯣꯁ. ꯖꯨꯝꯕ ꯌꯥꯎꯁꯨ. ꯖꯨꯝꯕ ꯌꯥꯎꯁꯨ. ꯊꯣꯏꯕꯤꯅ ꯃꯌꯥꯝ ꯑꯃꯔꯖꯤꯠ ꯏꯔꯦꯡꯕꯝ ꯑꯩ ꯊꯕꯛ ꯇꯧꯔꯤꯌꯦ. ꯊꯥꯒꯠꯆꯔꯤ. ꯃꯦꯗꯥꯝ ꯑꯃꯔꯖꯤꯠ ꯂꯥꯛꯄꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅꯦꯅ ꯊꯃꯣꯏꯗ ꯈꯟꯖꯩ. ꯂꯥꯛꯄꯤꯕ ꯁꯨꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯁꯨꯝ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯂꯥꯛꯑꯝ ꯈꯛꯇꯪꯅꯤ. ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ. ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ. ꯑꯗꯣꯝꯅ ꯂꯥꯛꯄꯤꯕ ꯌꯥꯝꯂꯕ ꯃꯇꯝꯕꯨ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯄꯤꯕꯁꯦ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯦꯗꯥꯝ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯝ ꯁꯦꯡꯗꯦ. ꯑꯩꯒꯤ ꯋꯥꯔꯧꯕꯤꯔꯣꯏ, ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ. ꯑꯩ ꯑꯊꯨꯕꯗ ꯁꯦꯡꯅꯕ ꯍꯣꯠꯅꯖꯒꯦ. ꯌꯥꯝ ꯉꯜꯂꯦ. ꯑꯩꯒꯤ ꯊꯕꯛꯇꯨꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯉꯟꯅ ꯆꯠꯂꯤ. ꯂꯥꯏꯃꯄꯨ ꯑꯃꯔꯖꯤꯠꯁꯦ ꯕ꯭ꯂꯨ ꯑꯦꯁꯤꯠ ꯍꯥꯏ. ꯍꯣꯏ ꯍꯥꯏꯒꯦ. ꯊꯥꯒꯠꯆꯔꯤ. ꯕ꯭ꯂꯨ ꯍꯥꯞꯄꯨ ꯍꯥꯏꯕ ꯍꯥꯞꯆꯒꯦ. ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯍꯣ ꯆꯥꯛꯇꯤ ꯑꯩ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ. ꯁꯦꯂꯨꯂꯥꯏꯠꯇꯅ ꯍꯥꯏꯕꯤꯔꯛꯑꯦ. ꯑꯣꯀꯦ ꯕꯣꯕꯤ ꯑꯩ ꯆꯠꯂꯒꯦ. ꯕꯥꯏ ꯕꯥꯏ. ꯊꯥꯒꯠꯆꯔꯤ. ꯍꯣꯏ ꯊꯥꯒꯠꯆꯔꯤ. ꯕꯣꯕꯤꯕꯨ ꯂꯥꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ. ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ. ꯅꯨꯄꯤ ꯍꯣꯁ ꯊꯦꯡꯀ꯭ꯌꯨ. ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯅꯤ. ꯊꯣꯛꯂꯒꯦ ꯃꯌꯥꯝ. ꯅꯨꯄꯤ ꯍꯣꯁ ꯃꯇꯨꯡ ꯑꯃꯨꯛ ꯆꯪꯒꯦ. ꯑꯩ ꯊꯕꯛ ꯇꯧꯔꯤ. ꯊꯥꯒꯠꯆꯔꯤ. ꯍꯣꯏ ꯇꯧꯕꯤꯔꯣ. ꯊꯥꯒꯠꯆꯔꯤ. ꯂꯥꯛꯄꯤꯔꯝꯕ ꯑꯗꯣꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯂꯥꯏꯃꯄꯨ ꯑꯃꯔꯖꯤꯠꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯑꯩꯅ ꯄꯨꯔꯛꯏꯅꯦ. ꯊꯥꯒꯠꯆꯔꯤ. ꯍꯣꯏ ꯊꯣꯏꯕꯤꯅ ꯑꯃꯔꯖꯤꯠꯄꯨ ꯄꯨꯕꯤꯔꯝꯕ ꯑꯃꯔꯖꯤꯠꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯂꯥꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ. ꯁꯦꯂꯤꯅ ꯍꯣꯁ ꯕꯤꯍꯦꯞ ꯇꯧꯔꯕ꯭ꯔꯣ? ꯑꯩ ꯆꯥꯖꯗ꯭ꯔꯤ.
ꯑꯩ ꯍꯥꯏꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝ ꯆꯥꯔ ꯇꯧꯕꯁꯦ ꯄꯨꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯣꯛ 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 ꯑꯅ ꯂꯦꯡꯕꯗꯣ ꯑꯗꯨ ꯆꯦꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯂꯝꯖꯦꯟꯗ ꯏꯆꯝ ꯊꯣꯏꯕꯤ ꯕꯨꯠ ꯌꯦꯡꯕ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄ ꯑꯗꯨꯝꯕ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯕꯨꯠ ꯍꯥꯏꯗꯤ ꯂꯟꯆꯦꯟꯕ ꯍꯥꯏ ꯊꯣꯏꯕꯤꯅ ꯄ꯭ꯂꯨ ꯑꯣꯏꯍꯜꯂꯣ ꯑꯗꯣ ꯑꯩꯁꯨ ꯊꯣꯛꯑꯒꯦ ꯃꯄꯨ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯤꯠ ꯅꯥꯏꯠ ꯂꯟꯆꯦꯟꯕ ꯊꯣꯏꯕꯤ ꯃꯤꯠ ꯅꯥꯏꯠ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯁꯤꯡꯒꯔ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕ ꯆꯠꯇꯨꯅ ꯀꯤꯠꯕꯨꯠꯇꯣ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯂꯩꯇꯥꯏ ꯃꯌꯥꯝ ꯍꯥꯏꯔꯤ ꯊꯣꯏꯕꯤ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏ ꯑꯁ ꯃꯖꯥ ꯏꯕꯨꯡꯉꯣꯁꯨ ꯀꯨꯏꯔꯦ ꯍꯩꯅꯈꯤꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯕ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ ꯀꯩ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯏꯌꯦ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏ ꯁꯦꯂꯤꯅ ꯍꯣꯏ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯈꯔ ꯆꯤꯜꯂꯦ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕꯅ ꯁꯤꯂꯤꯌꯥ ꯂꯩꯌꯣ ꯁꯦꯂꯤ ꯂꯩꯌꯣ ꯍꯥꯏꯁꯤꯗꯤ ꯂꯟꯆꯦꯟꯕꯅꯁꯨ ꯍꯣꯁꯁꯤ ꯂꯥꯏꯞꯇ ꯀꯩ ꯑꯥꯏꯗꯤꯅꯣ ꯑꯝꯇ ꯎꯗꯦ ꯍꯣꯁꯁꯦ ꯂꯥꯏꯞꯇ ꯀꯩ 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 ꯑꯥꯏꯗꯤꯅꯣ ꯀꯩ ꯑꯥꯏꯗꯤꯅꯣ ꯑꯝꯇ ꯎꯗꯦ ꯀꯩ ꯑꯥꯏꯗꯤꯅꯣ ꯍꯥꯏꯁꯦ ꯄꯨ ꯇꯜꯂꯦ ꯑꯩꯈꯛ ꯑꯣꯏꯕ ꯊꯥꯒꯠꯆꯔꯤ ꯃꯊꯛꯇ ꯉꯥꯏꯔꯦ ꯍꯥꯏꯁꯤꯅꯤ ꯂꯟꯆꯦꯟꯕ ꯍꯣꯁꯀ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯩꯁꯨ ꯍꯜꯂꯁꯤ ꯏꯃꯥꯏ ꯏꯃꯥꯏ ꯀꯣꯄꯜ ꯉꯥꯛꯇꯪ ꯆꯠꯂꯒꯦ ꯍꯥꯏ ꯀꯄꯜ ꯌꯥꯎꯗꯦꯀꯣ ꯂꯥꯏꯞꯇ ꯂꯥꯛꯄꯗꯅꯦ ꯀꯩ ꯃꯃꯤꯡ ꯂꯥꯛꯈꯤꯕ ꯍꯣꯁ ꯐꯪꯉꯤ ꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯄꯗꯅꯦ ꯑꯣ ꯑꯩꯒꯤ ꯃꯃꯤꯡꯁꯦ ꯑꯩꯒꯤ ꯆꯤꯗꯦꯟꯅꯦꯜ ꯃꯃꯤꯡꯁꯦ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤ ꯇꯦꯂꯦꯟꯁ ꯑꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯇꯦꯂꯦꯟꯁꯅ ꯂꯩꯕꯅꯤ
Talents. Isay live host. Isay live 이세이기다수 ꯑꯗꯨꯝ ꯑꯩꯒꯤ 이세이ꯁꯦ ꯀꯩꯒꯨꯝꯕ ꯑꯝ ꯊꯥ ꯍꯥꯎꯀ ꯋꯥꯛꯀꯤꯡ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯑꯩ ꯑꯩꯆ ꯗꯤ ꯑꯦꯐ ꯁꯤꯒꯤꯗ ꯀꯩꯅꯣ ꯆꯠꯂꯨꯕꯒ ꯑꯩ ꯂꯥꯏꯐꯁꯨ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯤ ꯏꯁꯩ ꯏꯁꯩꯁꯦ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯩꯀꯣ ꯏꯁꯩꯁꯦ ꯑꯗꯨꯒ ꯂꯩꯗꯤ ꯂꯩ ꯏꯁꯩꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯒꯗꯤ ꯂꯥꯛꯄꯗꯤ ꯈꯔ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯥꯞꯄꯒꯗꯤ ꯑꯃꯨꯛ ꯁꯨꯝ ꯆꯠꯇꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯏꯁꯩꯒꯁꯨ ꯂꯥꯏꯚ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯀꯩꯅꯣꯅ ꯈꯪꯅꯕ ꯃꯁꯦꯟ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯦ ꯃꯥꯡꯈ꯭ꯔꯒꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗꯤ ꯆꯠꯂꯤ ꯌꯥꯝ ꯉꯜꯂꯦ ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗ꯭ꯔꯤ ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗ꯭ꯔꯤꯌꯦ ꯏꯆꯦ ꯔꯣꯖꯤꯁꯨ ꯂꯥꯛꯄꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯁꯦꯂꯤꯅ ꯅꯨꯄꯤ ꯃꯊꯟꯇ ꯉꯥꯏꯔꯦꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯝ ꯑꯗꯣ ꯏꯆꯦ ꯔꯣꯖꯤꯁꯨ ꯂꯥꯛꯑꯦ ꯅꯨꯄꯤ ꯑꯅꯤ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯥꯐꯠ ꯁꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯤꯕ ꯏꯅꯥꯎꯁꯦꯂꯤꯒ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯪꯒꯤꯅꯤ ꯑꯩꯅ ꯂꯣꯟꯅ ꯊꯝꯖꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯐꯖꯕꯒꯤ ꯑꯔꯣꯏꯕꯤ ꯁꯛꯂꯣꯟꯅꯤ ꯁꯛꯂꯣꯟꯅꯤ ꯏꯊꯔꯤꯕ ꯊꯣꯡ ꯑꯗꯣ ꯅꯪꯒꯤꯅꯤ ꯅꯪꯒꯤꯅꯤ ꯏꯁꯩ ꯁꯨꯝ ꯏꯁꯩꯁꯦ ꯈꯔ ꯄꯥꯝꯖꯕ ꯑꯣꯏꯕꯒꯤ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯆꯕꯅꯤ ꯍꯩꯕꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯁꯤꯁꯦ ꯃꯌꯥꯝ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯄꯥꯟꯕ ꯃꯇꯝꯗꯅꯦ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯕꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯆꯥꯎꯅꯅꯦ ꯇꯧꯔꯤꯁꯦ ꯃꯥꯏꯊꯣꯡꯗꯨꯅ ꯊꯃꯣꯏꯅ ꯄꯦꯟꯒꯦ ꯃꯤꯅꯣꯛ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯏꯅꯥꯛꯇ ꯂꯩꯌꯨ
ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯅꯪꯅ ꯀꯥꯎꯍꯜꯂꯤ ꯊꯥꯗꯣꯛꯂꯣꯏ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯄꯤꯒꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯇꯨ ꯌꯥꯝ ꯊꯥꯅꯤꯡꯉꯤ ꯏꯅꯥꯎ ꯍꯥꯏ ꯆꯥꯎꯔꯖꯥꯠꯅꯤ ꯃꯥꯏꯁꯨ ꯌꯥꯝ ꯆꯥꯎꯅ ꯐꯥꯝ ꯇꯧꯋꯦ ꯑꯩ ꯈꯪꯅꯩ ꯃꯁꯛ ꯈꯪꯅꯩꯌꯦ ꯁꯤꯒꯤꯁꯦ ꯑꯩ ꯅꯣꯡꯃ ꯃꯅꯨꯡꯁꯦ ꯐꯖꯅ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯉꯁꯤꯗꯤ ꯊꯣꯡ ꯂꯣꯜꯂꯤꯀꯣ ꯊꯣꯡ ꯍꯥꯡꯕ ꯑꯝꯗ ꯑꯩ ꯆꯪꯉꯒ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯐꯖꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯁꯦ ꯄꯥꯀꯥꯟꯗ ꯑꯣꯏꯅ ꯎꯠꯄꯗꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯄꯥꯟꯕ ꯀꯥꯟꯗ ꯐꯖꯅ ꯄꯥꯟꯕꯩ ꯀꯥꯟꯗ ꯑꯗꯨꯗꯩꯗꯤ ꯐꯖꯅ ꯎꯠꯆꯔꯛꯀꯦꯕ ꯑꯣ ꯇꯥꯡꯉꯦ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯌꯥꯝꯅ ꯇꯥꯡꯉꯦ ꯆꯨꯝꯃꯤ ꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯍꯛꯆꯥꯡꯗꯁꯨ ꯐꯕ ꯑꯣꯏ ꯍꯣꯁꯁꯤ ꯍꯣꯁꯁꯤ ꯂꯝꯁꯤ ꯀꯩꯅꯣ ꯁꯤꯒꯤ ꯂꯝꯁꯦ ꯁꯦꯂꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛꯀꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯐꯝꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯩ ꯈꯪꯅꯕꯗꯣ ꯍꯥꯏꯖꯒꯦ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯩꯕꯗꯨꯒꯤ ꯋꯥꯡꯉꯅꯤꯀꯣ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯩꯕꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯑꯗꯨꯗꯩꯗ ꯆꯠꯄ ꯂꯝꯕꯤ ꯑꯃꯈꯛꯅꯤ ꯃꯁꯤꯁꯦ ꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤ ꯑꯗꯨꯒꯀꯣ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯧꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯧꯒ ꯑꯩꯈꯣꯏꯒꯤ ꯐꯧ ꯄꯥꯝꯕꯤꯒ ꯊꯥꯅꯔꯛꯄ ꯀꯥꯟꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯗꯣ ꯅꯥꯛ ꯌꯦꯠꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉ ꯂꯩꯗꯣꯏꯅꯤꯁꯦ ꯑꯁꯪꯕ ꯃꯔꯛꯇ ꯆꯦꯟꯕꯗꯣ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯥꯛ ꯌꯦꯠ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯃꯗꯨ ꯈꯨꯅꯨꯡꯉꯥꯏꯅꯤ ꯏꯅꯥꯎ ꯁꯦꯂꯤ ꯍꯧꯖꯤꯛꯇ ꯈꯨꯝꯃꯤꯕ ꯅꯪꯕꯨ ꯌꯥꯎꯁꯪ ꯊꯣꯛꯄ꯭ꯔꯣ ꯊꯣꯛꯂꯛꯄ꯭ꯔꯣ ꯌꯥꯎꯁꯪ ꯊꯣꯛꯂꯛꯄ꯭ꯔꯣ ꯍꯥꯏ ꯊꯣꯛꯑꯒꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯕꯗ ꯑꯗꯨꯝꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯛꯄꯤꯔꯝꯕ ꯁꯨꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯇꯣꯄꯤꯛ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯗꯣꯝꯒꯤ ꯈꯪꯖꯕ ꯈꯪꯕꯤꯕ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯝꯖꯩ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕ ꯃꯔꯨ ꯑꯣꯏꯅ ꯑꯌꯨꯛꯁꯤꯗ ꯁꯨꯝ ꯑꯁꯪ ꯑꯃꯥꯟꯁꯤꯁꯨ ꯑꯩꯅ ꯈꯔ ꯎꯠꯆꯕ ꯄꯥꯝꯖꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯋꯥꯈꯜꯗꯁꯨ ꯑꯁꯪ ꯑꯃꯥꯟ ꯎꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯈꯟꯖꯕꯗꯨꯒꯤꯁꯨ ꯑꯣꯏꯖꯩ ꯁꯤꯕꯨꯁꯤꯁꯨ ꯁꯦꯂꯤꯅ ꯌꯥꯎꯁꯪ ꯊꯣꯛꯂꯛꯇꯦ ꯆꯦ
ꯊꯣꯛꯂꯛꯑꯦ ꯗꯦꯠ 11ꯗ ꯑꯩꯈꯣꯏꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯄꯅꯤ ꯆꯪꯉꯅꯤ ꯆꯦꯔꯨꯖꯤ ꯏꯅꯥꯎ ꯁꯦꯠꯂꯤ ꯍꯟꯗꯛꯇꯤ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯔꯣ ꯆꯦꯔꯨꯖꯤ ꯍꯣꯏ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯕꯦꯂꯟꯗꯔꯗꯅꯤ ꯏꯅꯥꯎ ꯁꯦꯠꯂꯤ ꯊꯥꯕꯜ ꯆꯣꯡꯕ ꯈꯪꯍꯧꯕ꯭ꯔꯥ ꯍꯥꯏꯌꯦ ꯆꯦꯔꯨꯖꯤꯅ ꯂꯟꯆꯦꯟꯕꯅ ꯕꯦꯡꯒ꯭ꯂꯣꯔ ꯀꯥꯏ ꯏꯆꯟ ꯁꯦꯜꯂꯤꯁꯨ ꯃꯄꯥꯟꯂꯣꯝ ꯂꯩ ꯍꯥꯏꯕꯤꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯣꯔ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯤꯕ ꯑꯣꯏꯔꯁꯨ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯃꯍꯩ ꯆꯥꯗꯅ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯇꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯆꯦꯔꯣꯖꯤ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟꯗ ꯍꯣꯁ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯆꯦꯜꯂꯤꯁꯦ ꯃꯊꯟꯇ ꯉꯥꯏꯔꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯅ ꯆꯦꯔꯣꯖꯤꯁꯨ ꯂꯥꯛꯁꯟꯕꯤꯔꯛꯑꯦ ꯑꯗꯒꯤ ꯄꯤꯌꯥꯔꯤꯁꯨ ꯂꯥꯛꯄꯤꯔꯦ ꯁꯦꯂꯤ ꯃꯊꯟꯇ ꯉꯥꯏꯗ꯭ꯔꯦ ꯍꯧꯔꯨꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯁ ꯑꯩ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯅꯦ ꯍꯣꯇꯦꯜꯗ ꯆꯪ ꯆꯥꯔꯛꯑꯣ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯕ ꯍꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯛꯆꯗꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯄꯤꯖꯔꯤ ꯅꯪ ꯑꯣꯟꯗꯅꯀꯣ ꯍꯥꯏ ꯂꯟꯆꯦꯟ ꯅꯪ ꯑꯣꯟꯗꯅꯀꯣ ꯍꯥꯏ ꯕꯦꯕꯤ ꯔꯣꯖꯤ ꯁꯅꯥꯊꯣꯏ ꯃꯤꯡ ꯌꯥꯅꯤ ꯂꯟꯆꯦꯟꯕꯅ ꯆꯥꯎꯇꯦ ꯊꯤꯌꯔ ꯀꯩꯅꯣ ꯍꯥꯏ ꯄꯨ ꯄꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥꯏ ꯀꯧꯕ ꯈꯨꯝꯗꯦ ꯍꯥꯏ ꯄꯤꯌꯥꯔꯤꯅ ꯇꯥꯔꯣꯖꯤ ꯆꯦꯔꯣꯖꯤ ꯍꯣꯏꯅꯦ ꯂꯟꯆꯦꯟꯕ ꯆꯩ ꯆꯥꯒꯦꯔꯣ ꯁꯦꯂꯤꯅ ꯑꯣꯛꯄꯅ ꯍꯥꯏꯔꯦ ꯂꯟꯆꯦꯟꯕ ꯑꯩꯗꯤꯅꯦ ꯑꯣꯟꯗꯅꯅꯦ
ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯇꯥꯅ ꯆꯨꯔꯨꯁꯦ ꯍꯥꯏꯕꯤꯔꯛꯑꯦ ꯄꯣꯠꯁꯨ ꯑꯗꯨꯝ ꯂꯩ ꯊꯣꯔꯛꯑꯦ ꯗꯗꯥ ꯂꯨꯍꯣꯡꯕꯒꯤ ꯃꯦ 25ꯇ ꯑꯣ ꯊꯣꯛꯂꯛꯑꯦ ꯗꯗꯥ ꯂꯨꯍꯣꯡꯕꯒꯤ ꯑꯣ ꯌꯨꯝ ꯂꯩ ꯊꯣꯔꯛꯑꯦ ꯗꯗꯥ ꯂꯨꯍꯣꯡꯕꯒꯤ ꯃꯦ ꯃꯥꯔꯁ ꯑꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ 25 ꯂꯨꯍꯣꯡꯕ ꯑꯩꯗꯤ ꯄꯤꯌꯥꯔꯤ ꯑꯩꯗꯤ ꯑꯅꯤꯈꯛꯇꯅꯤ ꯑꯍꯨꯝ ꯁꯨꯏ ꯂꯥꯛꯑꯦ ꯀꯔꯤꯒꯤ ꯑꯅꯤꯈꯛꯇꯅꯦ ꯆꯦꯟꯕꯅ ꯊꯥꯒꯠꯆꯔꯤ ꯆꯠꯂꯣ ꯀꯣꯜ ꯂꯥꯛꯑꯅꯤ ꯆꯠꯂꯣ ꯅꯪ ꯀꯣꯜ ꯂꯥꯛꯑꯅꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯤ ꯍꯣꯁ ꯆꯠꯂꯒꯦ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯂꯥꯛꯄꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯃꯣꯏꯗꯒꯤ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯕ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯃꯩꯁꯨ ꯌꯥꯝꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯔꯝꯕ ꯈꯨꯗꯤꯡꯃꯛ ꯁꯨꯛꯆꯔꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯅꯤ ꯊꯥꯒꯠꯆꯔꯤ ꯐꯔꯣ ꯅꯥꯕ ꯍꯣꯏ ꯅꯥꯕ ꯐꯕꯤꯔꯣ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯐꯕ ꯑꯣꯏꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯅꯥꯕ ꯑꯃꯐꯥꯎ ꯌꯥꯗꯦꯀꯣ ꯑꯩꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯥꯕ ꯌꯥꯗꯦ ꯂꯣꯏꯅ ꯅꯥꯔꯝꯃꯁꯨꯅꯦ ꯂꯣꯏꯅ ꯐꯕ ꯑꯃꯠꯇ ꯅꯥꯗ ꯌꯦꯛꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯕꯃꯤꯟꯅꯁꯤ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯄꯥꯎꯖꯦꯜ ꯅꯣꯡꯃꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯍꯛꯆꯥꯡ ꯐꯕꯅ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕꯅꯤ ꯀꯩꯒꯨꯝꯕ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯅꯣꯡꯃꯒꯤ ꯇꯝꯁꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣꯝ ꯃꯥꯏ ꯄꯥꯛꯄ ꯇꯧꯕꯤꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣꯝ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯨ ꯃꯥꯏ ꯄꯥꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯡꯁꯤꯖꯕ ꯃꯌꯥꯝꯒ ꯃꯌꯥꯝꯁꯤꯒ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯉꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯃꯔꯤꯁꯨ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯋꯦꯜꯀꯝꯁꯤ ꯂꯩꯔꯦꯀꯣ ꯑꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ